chahi ani hena tangdu leita draba punsi mahing amada leirakli asigum laba yamna khudong chadriba fibam asida mioi kharana masagi popularity tanaba amadi love khara linkhatlaga kanglo furup khaijuna tabada fazadaba wahaiwata kaya social media platform post amadi share laptana tauri loinena wahigi lal kaya hidden agenda amaga loinena lamda masida mai Chukhatlakliba Asida Miyam na para amat Tambiba Mathou Tare Haina Manipur Maikeidagi Pangal Welfare Organization Mmwo gi Maikeidagi Phongdorakli Organization Asina Thadorokpa Cheral Amada Social Media da Kangluf ki Mingda Miyam da hu kaya kamsinduna Tinjang Kaizangba Society ama Semnaba Honarokliba Asidagi Miyam na lapna leinaba appeal Taurokli Loinena Makoi Sing adugi mathakta CSO Sing Imalup Sing na Yang Sinduna Makoi bu Wakhal Tahanbagi Matam Oire Haina Phongdorakli Amadi Facebook Bukta Kangluf Pallaga comment Pinariba Sing amadi Kangluf amagi marakta Nungairoidaba post Tauriba Sing Makhata na Tawidana Leibak Miyamda Manipur Maikeidagi Pangal Welfare Organization na Achet Pawafam Thamlakli